ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯤꯅꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯊꯥꯕꯜ ꯆꯣꯡꯉꯛꯄꯅꯤ ꯊꯣꯛꯑꯦ ꯒꯥꯔꯤ ꯑꯩꯈꯣꯏ ꯈꯔꯅꯤ ꯆꯠꯂꯤꯁꯦ ꯑꯥꯗꯁꯨ ꯃꯤ ꯈꯔ ꯇꯣꯡꯉꯛꯀꯅꯤ ꯉꯥꯎꯁꯦ ꯅꯤ ꯆꯠꯇꯣꯏꯁꯦ ꯍꯔꯥꯎꯕ꯭ꯔꯥ ꯅꯆꯦꯅ ꯄꯨꯕꯤꯔꯤꯁꯦ ꯍꯔꯥꯎꯕ꯭ꯔꯥꯕ ꯍꯔꯥꯎꯔꯤ ꯅꯪ ꯀ ꯑꯗꯨ ꯂꯩꯅꯤ ꯅꯋꯥ ꯐꯪꯗꯦ ꯕꯣꯛꯇꯣ ꯂꯦꯞꯄꯨ ꯄꯥꯝꯃꯔꯣꯏ ꯃꯤꯅ ꯄꯥꯝꯕꯤꯗ꯭ꯔꯁꯨ ꯐꯔꯦ ꯁꯤ ꯄꯥꯝꯗꯕꯗꯨꯗꯤ ꯄꯥꯝꯖꯗ꯭ꯔꯦꯗꯅ ꯊꯥꯎꯍꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯠꯂꯤ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯊꯥꯕꯜꯂꯨꯅꯁꯤ ꯀꯔꯤꯝ ꯎꯗꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯗꯤ ꯂꯦꯟꯁꯤꯅ ꯂꯣꯏꯔꯦ ꯆꯣꯡꯅ ꯀꯔꯤ ꯗꯣꯁꯤꯅ ꯆꯣꯡꯗꯣꯏꯔꯣ ꯃꯥ ꯀꯩꯅꯣꯅꯦ ꯁꯦꯜꯐꯤ ꯀꯥꯏꯅꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯅꯝꯖꯔꯒꯦꯗ ꯉꯥꯏ ꯃꯤ ꯅꯝꯃꯤꯌꯦ ꯋꯥꯔꯒ ꯉꯥꯎꯗꯅ ꯉꯁꯤ ꯅꯪꯒꯤ ꯈꯨꯐꯖꯁꯤ ꯀꯩꯅꯣ ꯁꯤꯡꯕ ꯑꯩ ꯑꯣꯏꯅ ꯉꯥꯎꯖꯔꯦ ꯂꯥꯏ ꯃꯆꯥ ꯃꯥꯜꯂꯦ ꯅꯃꯤꯠꯇꯣꯒ ꯅꯃꯤꯠꯇꯣ ꯐꯪꯗ꯭ꯔꯣ ꯋꯥꯎ ꯈꯨꯖꯤꯟꯁꯦ ꯐꯖꯩꯁꯦ ꯑꯩꯒꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯥꯏꯅ ꯄꯛꯆꯕ ꯑꯩꯒꯤ ꯁꯣꯟꯗ ꯂꯣꯏ ꯆꯨꯏ ꯏꯕꯦꯝꯃ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯗꯣ
ยังแมว ก็ทำเป็นส่งตัววิดีโอโมบายลำนะแต่เสร็จแล้วก็วิดีโอกับนั่นเลยเป็นสีตัววิดีโออาศัยที่มารับทำนะไอ้คอยสิ่งที่ผมไม่เล่นใจ Bye bye. Sa kare mo ay hodi ako sa halae.
ꯀꯔꯤ ꯂꯤꯁꯜꯂꯛꯄꯒꯤ ꯑꯃ ꯈ꯭ꯋꯥꯡ ꯇꯦꯛꯑꯦ ꯍꯥꯏ ꯇꯞ ꯇꯥꯏꯅ ꯆꯣꯡꯉꯒ ꯊꯥꯕꯜꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯊꯥꯕꯜꯁꯦ ꯆꯣꯡꯉꯨꯔꯦ ꯀꯨꯏꯔ ꯃꯇꯨꯡ ꯊꯥꯕꯜ ꯆꯣꯡꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯗꯥꯟꯁ ꯇꯧꯔꯤ ꯃꯥꯏ ꯐꯤꯡꯒꯔꯁꯦ ꯈꯣꯡꯒꯤꯁꯦ ꯑꯃꯨꯛ ꯊꯥꯕꯜꯒꯤ ꯔꯤꯌꯦꯛꯁꯟꯅꯤ ꯁꯥꯏड ꯏꯐꯦꯛ ꯊꯥꯕꯜ ꯆꯣꯡꯉꯨꯕꯩ ꯁꯥꯏड ꯏꯐꯦꯛꯅꯤ ꯃꯌꯥꯝ ꯑꯩꯃ ꯀꯩꯅꯣꯅꯦ